अहमद मैं तराम नौसरी लोन चैनल से थगचगद्रब वीडियो की सब्सक्राइबर की व्यूअर्स अखोना लाई कत्प पोचैसिंगदा अखोगे हईनी खंगे लईनी खंगे लाइद कत्प याब यादबा मखल खरा लै अदुगुम्बसिंग अदु करी करीनो अदु करी मरमगिनो हाबदु अहाना लाइद खरा थेंगजबदुगी मयाम शेयर तौजगे तौजबनी आई याम खंग हैदना तौजबमक्ति नसदे अदु अहाना थेंगजब लाइद हारगदे अखोगी उमंग लाई हराव रोल हारिबा लाई असिगी लाइद असिदा करीगुम खरा यावरमे मदुमा लखोचरे अदुगा अखोगी लाइचत लायाद हाइदना अखोगी लाइगे लाइचत के मतांगे अमा हगा लै मदुमगा पुंजनजरगा सी अइना ngasi semjagadoibani ado aina ngasi semjaribasida asoibara yawargasu mayamna ngapigani haiduna haijari loinana ngasi aina lakhosariba se akhoi laide katpa yaba amusu yadaba polam sing haiduna haibibani aduna hairibasida akhoi hoilamdam sida umang lai sing se masigi lai sing ase saruk taruk thokna khaido thamame masibo akhoi na umang lai sing laichat hairaga khangnai adudi ahambada hairibsa akhoi atia aduga anisubada asiba ahum subada konjin tikthokpa ahum mari subada lai marel amasung manga subada lai khurembi amasung taruk subada nongthang laima hariba lai singse basigi lai chat ana ma leire adada aina ngasi panjagador bise ahambagi se aina lokhosaribse asibagi lai chat habani asibagi lai chat asida khoigi umang lai singsigi maki manung chan bhai bitare adugum bhai bitare langon natraga sayon haraga sudum yabajani aduna asibagi lai chatti chamadon khakpa purang pureiromba nongpok sorarel puthiba loya lakpa mayang naha salai themba yoimongba sanamihi kongnang thau taurong nai kuptreng adigi khumu tung inba wangtham mairoi hanba waikok sabi ba laing thau hanba yelang ba pangan ba hangoi ning thau teban wangbren wakharak ba kairau lakpa khongji rakpa aronung lokning thau adagi lising saiba nonggang jeng wan ngauba nonggang pak mongba hanba kaubarel layon pat kambong put adagi woksurakpa thongaiba yucheng yuha khoriphaba korohanba sigi singasi asibagi laichatni haidana hai sumaina hairi aduga anisubai lokhosari jakhoi kojin tik thokpa khoi ibdo pakhangba na hainaribse ma ki laichatta karamba lai sing chan nge habdu ma yengse masigi aina sigi laichat ani je aina uchagaduribse kaigino habunda akhoi lai sing asida katpa yaba yadabagi karigum khara khaidu iba aduna akhoi sanami da katpa yaba aduga ibdo pakhangba katpa yaba aduga mkhoi laichat sing da kamai na kari katpa yaba habigi khara khaidu iba aduna sanami da katpa yaba sing ase sanami laichat sing da katpa yadu ni aduga ibdo pakhang da katpa yaba sing asina ibdo pakhang bagi laichat sing habtare akhoi konjin tik thokpagi laichat oiriba lai sing asida katpa yaga doribni aduna ni ahana ming khara lokhosaribsi lai sing si aduna konjin tik thokpagi laichat ta karam bachan ghabdi yengsi konjin tik thokpagi laichat ti konglorel apanba pakhangba naukal khamlangba mowang ningthau tauthingmang thangjing ikop ningthau achangba yanggoi ningthau tubu jing ningthau laikajeng wanum wanmuba nungjongba tauthingmang nauthinchaiba yongaiba kongdinglel sumaina pirame ibido kojing tikthokpagi laichat tana aduga hambagi duna asibigi laichat habni hariba se khoigi laichat layat haiba puyada asumna palle habni adai ngasi sigi laichat singi lai singsigi mami sing ase panjarib se atai kesunate khoigi ibido pakhang bada katpa yaba umang lai da katpa yaba laing thosana mi da katpa yaba haidana karigum khara khena ba khara lairmi maram basina ne adu khara kumna khara laina khangna bagi damakta ahana लाइक मतंग नौजरग मैम खुदोल तमजबनी मरम असिना हजि अखोय कटप याब यादबगी मतंगसे मसी अखोय लाइन थोसनामी दे कटप याद्रबसे थंबौ थंबाल थांजिंग किहोम अदुगा कुंदो अदुगी सेबोट माइरेल येंदेम असिना सिंग बकट फदे ना हरमे अदो हारिब सिंग असे मसीसे मसीगे मरम जे करी ओइदोनो हाबसे कुमनति थिजिनदे फै फते हाबदुग मैमना सुम अदुम चनरग लाकनी हाइतना हरमे अदबो हारिब सिंग असे मरम खदि लयना हाय मदुदी थंबाल थंबौ थांजिंग हाइब पोस्ट सिंगसे पाखंग बना सायोन ओइबा पोनेना मा हरमे हारिब वाफम बसे उमंग लाई हराव रोल हारिब लाई सिदा यारम बनी aduna harimi bise thambal thambau thangjing hariba posing asi pakhang bana sayon oibo poni aduna akhoi gi
salai apok poi khoram bada hari bo posai sing ase masi kat pa ya gane haba mayam su dum thengna birang na khoi sagai gi apok pa khoram bada khoi gi tharo thambal dum kat pa yaung nei masi ibdo pa khang bagi ma ki sayoni hai adu hari posemu ain to sanami de kat pa ya de masi kai gino haba matam da khoi gi nongkhong koi bigi wari da lain thok sanami am su ibdo pa khang ba ani gi kano tor ko ma nongkhong koi bi matang khoi gi phamban tanak bi matang da kari gum khara lai khre adu mayam su dum thengna magani video ke am su yaw khrabane abida lain thok sanamina ibdo pa khang ba koi tan tan naraga kano to ba ma yaw khibane ado lain thau sanamina ising ni aduga ibdo pa khang ba mai ni hairi bane ani se adu maina haini aduna hari ba sing asini aduga hari ba sing asida khoi ibdo pa khang ba sida kari kat pa adi haibam batam da kundo kat pa adi na hai masida kai haram gi haibam batam da kundo haibun lai asi pakhang ba ge laichat sing da kat pa adi laichat sing da ngasai na pan khiba lai maming myam do ne maramdi masidi lining thok sanami gi sayoni suma haram sanami hi amasung pakhang bahari balai ani asidi lai khong nong khong koi bada matam da sauno duna lai ri bani haidana lai sina pirame aduga hari ba kundo hari balai ase masida ahlam sing adi kundo kat pa phate na dum hai ko aduda sida lai ki matungina ai myam ke nom tang haijaram ge madudi lai asi kundo hari balai asi bege lai chat koi ba lai singda kat kadabani harame thaujal yamna lai maram asi khangbana maisau singge paktak tagi mamangai da ningthau singna lai asibu umang lai da kadhandaba athing ba thamkribani haibadi masigi kundo hariba lai asi akhoi umang lai aduga akhoi laingthok sanami ge aduga lai chat singda asibu ge lai chat singda kalagadi aduki matang mahi phangeba hariba mahi ji karba mahi phangge ba matamda umang lai da hariba lai asi katuna thaujan ni khrabadi ningthau gi khubam sinba ngammi haibigi maram lai sumaina harameba haibadi aduki matik thaujan lai masigi lai se akhoi gi kano se kundo hariba lai se akhoi gi umang lai singda katpa matamda aduki matik thaujan lai adra masi katuna akhoi gi ningthau khubam phawba sinba ngammi haidana harameba maram masi laiba maram na akhoi matik meya laibani na khunai asigi thajanabida nipa nupi anobo yumbal punsi khongdaram daida phawba luhongbada punsi lepun oina kundo pareng hongnari bani ne sumaina su amba pirame aduni hajike haribse aina ahamada aina haijari ba khoigi bido pakhang bagi laichat ko aduga lainthok sanami gi laichat aidana lai makhal aina khara haije khibase masigi matungina potsei kat pa yaba yadaba ta aina hajik pijakriba khara duni aduga amomda amukai haige habi matamda khoigi ibido pakhang bagi laichat ta kaliba polam sing haibadi thambau thambal thamchet thangjing kihom asina singba singa se ibido pakhang bagi kat pa yaiba adubu lainthok sanami di kat pa yadeba sumaina mo hairameba amoromda amukai haige habi matamda akhoigi maibi singna chaba yade haiba potsing haibadi sebot mairel amadi haimang kabok asiju katpa yadeba maibi singna chaba yadaba sumaina maga hairame aduga charel gi nga singsu machi panba sing amadi maku pandaba nga amata katpa yade sumai hairame aduga laigi kanglupta pagong laigi sagai oiba sing utong lai juba kusum amadi masumuba laising katpa yade sumai hairame masidi adum lai khudimaki oidna adum oira haibadi juba kusum amading lai masu amubugum masi katpa yade na hai maramdi kaigina haba matamda hariba lai makhal sing ase phattabagi haibadi mihat mipungi lai thauda sijinaba oibana masi katpa yadabani haidana sumai phungdome hairiba sing ase ayana yam khanghaidana mayam haijaba maktina sade yasu lariki mateng lojabani hariba lairese umang lai harau rol hariba lairik aduda yaurambadigi aina mayam da sum video oina semaga thagat ke na tawjabani hari maramdi kaigina tumda igi subscriber igi viewers singna lai de katpa yaba yadaba makhal khara sum laibodo kari kari no haidana hangakpu yawe aduna ne maroina haina haijakribdo tharo thambau thambal adigi akhoigi kanogumba kihong gumba adugu masungnai ba pot sugma pose katpa yade harame lainthok sanami da ado hari singa semo akoi tharo thambal kai ka semo ido pakhang bagi lai chatta mu katpa yaba sumaina mu khara pirame sini ani ngasi me amda aina lariki mateng lojaraga me amda khara kana gadra khalaga semja video ne aduna hariba asida aini yam khang haina haiba maktina tabnina asuba arama yawrogasu me ana ngapi haidana haijeri video su beng tabi bigi dam tahani nga laitana thagap phongdok sare kanglai faimana yaifare